ꯄꯥꯡꯗꯨ ꯃꯁꯤꯗꯤ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯖꯥꯇꯤꯅꯣꯗ ꯀꯕꯨꯏꯔꯥ ꯇꯥꯡꯈꯨꯜꯂꯥ ꯀꯔꯤ ꯖꯥꯇꯤꯅꯣ ꯊꯝꯖꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯅꯨꯗꯜꯁꯤ ꯔꯥꯏꯁ ꯀꯩꯅꯣ ꯕꯔꯃꯤꯁꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯁꯤ ꯅꯨꯗꯜꯁꯤ ꯁꯤꯁꯤ ꯄꯣꯞꯊꯣꯛꯄ ꯌꯥꯝ ꯊꯨꯒꯜꯂꯤ ꯑꯗꯨꯅ ꯑꯩ ꯏꯁꯤꯡꯗ ꯕꯣꯏꯜ ꯇꯧꯖꯔꯔꯣꯏ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯣꯏꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2ꯒꯨꯝꯕꯗꯪ ꯑꯣꯏꯅ ꯇꯤꯡꯖꯔꯅꯤ ꯑꯗꯣ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯆꯔꯅꯤ ꯍꯣꯔꯦꯟ ꯄꯣꯞꯄ ꯃꯇꯨꯡꯗ ꯆꯠꯄꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯑꯩ ꯃꯤꯅꯤꯠ 2ꯒꯨꯝꯕꯗꯪ ꯇꯤꯡꯖꯒꯦ ꯁꯤꯗ ꯕ꯭ꯔꯥꯎꯟ ꯂꯩꯖꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯅ ꯁꯦꯡꯅ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯆꯔꯒ ꯑꯗꯨꯒ ꯁꯅꯥꯝꯅ ꯐꯖꯅ ꯁꯨꯝꯗꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯅ ꯆꯤꯛꯀꯟꯅꯤ ꯆꯤꯛꯀꯟꯁꯦ ꯑꯩꯅ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯀꯛꯆꯔꯕꯅꯤ ꯑꯗꯣ ꯕ꯭ꯔꯥꯎꯟ ꯉꯁꯥꯏ ꯀꯛꯆꯈꯤꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯥꯎꯟꯁꯤꯁꯨ ꯍꯥꯞꯄꯅꯤ ꯁꯤꯗ ꯑꯣꯅꯤꯌꯟꯅꯤ ꯑꯣꯅꯤꯌꯟ ꯑꯩꯅ ꯀꯛꯆꯔꯦ ꯑꯣꯅꯤꯌꯟꯁꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯨ ꯍꯥꯞꯄꯅꯤ ꯃꯍꯥꯎꯒꯤꯗꯃꯛꯁꯤ ꯍꯣꯏꯖꯤꯟ ꯁꯣꯁꯁꯤ ꯈꯔ ꯍꯥꯞꯆꯒꯦ ꯃꯥꯒꯤ ꯃꯍꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯍꯩ ꯃꯦꯠꯄꯗꯨ ꯆꯤꯅꯤꯒ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯍꯥꯎ ꯍꯥꯏꯐꯦꯠ ꯇꯧꯋꯤ ꯌꯥꯝꯗꯤ ꯍꯥꯞꯆꯤꯟꯖꯔꯔꯣꯏ ꯁꯤꯅ ꯁ꯭ꯄꯥꯏꯁꯤ ꯕ꯭ꯂꯦꯛ ꯕꯤꯟ ꯁꯣꯁꯅꯤ ꯁꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯒꯦ ꯁꯤ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯀꯥꯎꯋꯦ ꯌꯦꯔꯨꯝꯁꯨ ꯍꯥꯞꯀꯗꯕꯅꯤ ꯌꯦꯔꯨꯝ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯗꯅ ꯔꯥꯏꯁ ꯄꯦꯄꯔꯗꯨ ꯂꯩꯖꯔꯦ ꯔꯥꯏꯁ ꯄꯦꯄꯔꯁꯤ ꯃꯣꯏ ꯇꯦꯛꯁꯆꯔ ꯑꯃꯒ ꯊꯣꯛꯏ ꯁꯤꯅ ꯔꯦꯞ ꯇꯧꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯚꯤꯌꯦꯠꯅꯥꯝꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯚꯤꯌꯦꯠꯅꯥꯝꯒꯤ ꯃꯣꯏ ꯇꯦꯛꯁꯆꯔꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯃꯣꯏ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯄꯒ ꯇꯧꯋꯣꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯖꯗꯣꯏꯅꯤ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡꯗꯤ ꯁꯧꯍꯟꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯨꯞꯄꯒ ꯍꯥꯟꯅ ꯌꯦꯡꯖꯒꯦ ꯄꯦꯠꯃꯟꯈ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯟꯗꯣ ꯁꯥꯏ ꯑꯩꯁꯨ ꯂꯨꯞꯄꯝꯃꯗ꯭ꯔꯥ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯖꯒꯦ ꯑꯍꯥꯟꯕꯗ ꯄꯦꯠꯊꯔꯦ ꯑꯩꯒꯤ ꯔꯣꯜꯁꯤꯗ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯊꯥꯎꯗ ꯇꯥꯎꯊꯣꯛꯆꯔꯒꯦ ꯊꯥꯎꯁꯤ ꯌꯥꯝ ꯀꯟꯅ ꯁꯧꯍꯟꯖꯔꯔꯣꯏ ꯌꯥꯅꯤ ꯇꯞ ꯇꯞꯅ ꯃꯁꯤꯅꯅꯦ ꯃꯔꯤ ꯃꯔꯤꯗ ꯑꯣꯏꯅ ꯍꯥꯞꯄꯖꯔꯒꯦ ꯕ꯭ꯔꯥꯎꯟ ꯁꯥꯖꯤꯜꯂꯛꯑꯦ ꯁꯤꯗ ꯃꯨꯟꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯤꯗ ꯂꯣꯏꯗꯔꯤ ꯑꯩ ꯁꯤꯁꯦ ꯂꯧꯈꯠꯆꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯤ ꯏꯪꯊꯍꯜꯂꯒ ꯍꯣꯔꯦꯟ ꯐ꯭ꯔꯤꯖꯇ ꯑꯩ ꯊꯝꯈ꯭ꯔꯗꯣꯏꯅꯤ ꯗꯗꯥ ꯂꯥꯛꯀꯥꯟꯗ ꯑꯣꯏꯅ ꯑꯃꯨꯛꯀ ꯇꯥꯎꯍꯧꯔꯒ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯇꯥꯎꯍꯧꯔ ꯆꯥꯗꯣꯏꯅꯤ ꯎꯕꯤꯔꯕ ꯌꯦꯡꯉꯣ ꯑꯩ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯉꯁꯥꯏꯗꯣ ꯑꯩ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯁꯥꯃꯟꯕꯁꯨ ꯀꯥꯗꯧꯕ ꯑꯩꯁꯨ ꯃꯨꯜꯂꯅꯤ ꯊꯥꯡꯗꯖꯔꯒꯦ
ꯁꯦꯝꯊꯖꯔꯒꯦ ꯁꯤꯅ ꯆꯨꯖꯥꯛꯁꯦ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯐꯨꯠꯇꯣꯛꯆꯒꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯀꯣꯔꯟꯒꯤ ꯑꯃꯨꯛ ꯁꯦꯝꯖꯔꯒꯦ ꯀꯣꯔꯟ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯃꯩꯗꯥ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯇꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯍꯦꯟꯕ ꯃꯐꯣꯟꯉꯩꯗꯨ ꯂꯧꯊꯣꯛꯄꯤꯔꯅꯤ ꯇꯥꯎꯕ ꯌꯥꯔꯅꯤ ꯑꯃꯅ ꯊꯥꯗꯔ ꯌꯦꯡꯖꯒꯦ ꯃꯨꯟꯅ ꯇꯥꯎꯈꯠꯂ ꯈꯔ ꯍꯥꯟꯅ ꯇꯥꯎꯖꯒꯦ ꯑꯩꯒꯤꯁꯤ ꯇꯥꯎꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯁꯥꯂꯥ ꯍꯥꯞꯆꯗꯣꯏꯁꯤ ꯁꯤꯗ ꯆꯥꯠ ꯃꯁꯥꯂꯥꯒ ꯖꯤꯔꯥꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒ ꯊꯨꯝꯒ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯤꯟꯖꯒꯦ ꯌꯥꯝꯗꯕꯤꯗ ꯀ꯭ꯔꯤꯁꯄꯤꯗꯤ ꯐꯖꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯣꯔꯤꯌꯦꯟꯗꯔꯒ ꯇꯤꯜꯍꯧꯒ ꯍꯥꯞꯆꯒꯦ ꯀꯣꯔꯤꯌꯦꯟꯗꯔꯒ ꯇꯤꯜꯍꯧꯒ ꯕꯥꯔꯕꯤꯀ꯭ꯌꯨꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯥ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯁ ꯃꯌꯥꯝ ꯍꯨꯃꯥꯡꯗ ꯇꯧꯔꯤꯁꯤꯌꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯌꯥꯝ ꯗꯥꯏ ꯑꯩ ꯑꯣꯟꯇꯣꯏꯔꯥ ꯑꯩ ꯁꯤꯗ ꯎꯗꯦ ꯐꯖꯅ ꯇꯧꯗꯤ ꯇꯧꯔꯤ ꯃꯥ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯌꯥꯝ ꯑꯣꯟꯇꯧꯔ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ crispy rice paper crispy roll ne aina semise adu yam hawdawdi male manamsu yam nusi yam aisi utjarake ko mayonnaise am leijare aduga chili sauce amaga sida leire chara haijarage aduga sidana crispy corn barbecue style ne tawjaise masai de crispy phana am oi tum ne do hauji senthok senjin ki ingba sida oi de khangde ha aduga sidana ai all time favorite kay mali sogri mapan aduga champraga kohiga That's your tomato box sauce. Come on, it will be weekend. Siamo chiesto a mangiare. E che ruolo Si roll makal na makaptani ay sida happy sigwa video da sumaya muna mani brown happy chicken happy aduga onion happy aduga sauce makal ani ama happy mix over vai pula sina mix to boy makal ni ne crispy roll be sina ordinary hali me makal mani makan mana eh pulap ang baktan oh pula mix over makal hanging gaya si makan si kaya ba kay na habida ay di vegetable bi kay pa me ma transparent ga tro ko ubo do brown ga tawa do koy dadi sa ri da ba na pulap sa ya pon se me ay maya mama se makini roll gi ay lay di maya mama na siyang daw makan brown happy do kay do itong sa kan ni so ya
ꯈꯪꯗꯦ ꯑꯩ ꯔꯦꯁꯤꯄꯤꯅꯤ ꯑꯕꯦꯝꯅ ꯂꯩꯔꯝꯕ ꯁꯣꯁ ꯂꯩ ꯑꯁꯤ Manong hali pin right kan. ꯃꯣꯏ ꯚꯤꯌꯦꯠꯅꯥꯝꯒꯤ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯑꯩ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇ ꯂꯩꯔꯛꯄꯅꯦ Right kan semua. ꯑꯕꯦꯝ ꯏꯕꯥꯅꯤ ꯑꯁꯤꯒ ꯔꯥꯏꯁ ꯄꯦꯄꯔꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯛꯄꯅꯦ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯚꯤꯌꯦꯠꯅꯥꯝꯒꯤ ꯑꯗꯒꯤ ꯀꯣꯔꯤꯌꯥꯒꯤ ꯆꯥꯏꯅꯤꯁꯀꯤ crispy fazendo agora. Aduh, mayamna tuổi nam bạn bằng ăn dù mà xin hay chưa thì nam ở bên cái gia đình rồi đấy không phải cái mẹ làm nè cái gia đình nó cái bữa ra tăng là cái gia đình nó Kau ya. cái bữa tăng thứ nấu ấy makan không mẹ jadi makan mayam malam Ado tasengbadi mayam akoy Kaksing haiba Infantagi kilometer ni fu chalaga layba Impal lagi. ha Impal sohor lagi. Impal sohor sana layba ki konong mayay pungdagi kilometer ni fu chalaga layba Kaksing haiba lam dudagi ni yamna nungsiba lam ni akoy ramni na yamna nungsijay adugi ningoli isa maitai ni maitai yamna sengba pung sengba maitai ni akoy di sana mai lajaba aduga tairen thajaba dumaina tauba maitai ni akoy ado mayam di wahang ki pakum no ngasi di phangamagani haina khanjay aduga mayam su khangbiyu akoy di phajagraba Manipur se sida chigni tamni mayam ama leminari adugu karam mafamda karam jati kayam sadokna tarige natraga akoy di hadi akoy luan si sumana de mayam na hadi re ko adu maitai gi kanglei bak tampak ta tap su mayam ama luan koiba mafam ding ni mana de makan gi mayam ama mafam lai gre adu su khangjin biyo yamna nusibane akoy di kanglei bak se makan mayam ama punjila semba Steam tu agak haras kau makan. Momo chap dah hange. Masa ini mama ni video dah ucap itu. Si ahan bagi kuat tahu betul. Tapi pasal ni indah laga. Bagi plastik kau lagi kan musik tu baca mau ida bak. Type boleh bang ada hapsen ni dah. Aduga frozen to thambili yare cham dai da ko dum taw bi ra jaya si adum share taw ja ke mayam ko video si soina support taw biyo aduga ako 50k su do su kiban da ngai re mayam hotna biraga ako si support roga 100k su na bang ta su na taw biyo share na si kanyang bye